TOMTV nakanana laukhacharappa adomgi khonjalgi thauramgi khuthangda miyamdagi tongan wafam kaya phongdokpirappa leptri karamba miyoi singna karamba wafam sing thambirapagi haibadu miyam puna amutang taminasi. Truck driver singidi seksin thorang lokhatpidabra lokhatpidragadi makhoigisu seksin thorang lokhatchahaningi moi shu mapalamda chatpa oibana karigumba COVID-19 se narakpa tardi moina pot puthok pusin toraga chabanina bazaar akhoishu wagani ayi nupandasu truck driver ne truck driver khuding ma seksin thorang lokhatchahaningi Manipuri CM da wakachari. Ngasi aikhoi mioibagi punsida COVID-19 na achoba lalama horleba asida aikhoi isa na cheksindraba thoksadraba matam amagi sahi taret khundakpadu ohengumche amaromda madudi pangan thaunana lan thengnakhibane adubu masigi COVID-19 ge lan asidi pangan thaunana changdaba lampham amane sumnatagi cheksinna punna amata oina chaman khaminaba natana Nizamuddin Marcus gi matangda social media gi sharuk amma oiriba koina yam toina sizinariba Facebook ta communalism oiba yamna communal oiba post kaya amadi comment kaya thagalakpasi yamna nungaijade asina maram oiraga community singi marakta crime thoknaba sinbiganu amadi koimasen nungsi chanana laisi haiba wafam sining singjari. COVID-19 na maram oiraga India thungna lockdown lothokra matungda school college amade madrasa kaya chuti sidoknakre adubu Manipur mapanda tamliba Manipur masa kaya di Manipuri yauba nang hodana makhoina tamliba school college amade madrasa sing aduda awaba kaya mayokna dana hojumak adumak leire adubu Manipuri sarkarna Manipur mapanda leiriba students singi tengbangani haina wafum kaya thamkhiba leirabasu hajik phoba adugi karigumba mami amota tabu uraktabana Manipur masa kaya hajumak yamna awaba mayoknari maramdi lambin sorokta thoktuna insang napi layo phangtaba amati chaba thakpagi yamna problem orakpa hiram kayada awaba mayoknari maram asina Manipur sarkar amadi chief minister na maruoina mapal lamda leiriba students singi khanbiraga khara khajik torobasu tengbang birakna bahaina ay minister gi putning mo chingsinjari Laingak na laukhalak liba khongthang khudingmak tamna oksei adubu laita lairabana maram oiraga yumdagi thoklakpa ngaktani kanasu COVID-19 naba pamde kanasu siba pamde kanasu police ki sai saba pamde adubu sadaba yadaba thakdaba yadaba upai leitabana maram oiraga lambi da thoklakpa ngaktani aduna sarkar da appeal amatang tawjari madudi nongmagi changdaba yadaba potlam singase yumthong yauhanbiyu adu oirabadi yumdagi kanasu thoklakloi kanasu lambi da uba phangloi.